Hairokta thokiba khana chainabagi thodok amadi paumida khut thabaga Congress Party ki hiram amatada mari leinati haina Manipur Pradesh Congress Committee MPCC ki Vice President KS Devarratana phongdorakli wafam asi BT Road ta leiba Congress Bhavan ta pangtokpa paugi mifam amada phongdokibani paugi mifam aduda Devarratana hai Mikhal Gamari Lenana Hairok Amadi Andro Assembly Constituency da Thokliba Violence ki thodok asi lengang akan mamongda yingsan haningi Mafam Singh asida chathariba violence sing Congress Party na akan bamaongda condemn tawi CRPC ki section chamanifu mari chalai riba mafam amada karam na irang thokalibano haibasi hangningai oiba wahangni fibam asigi matangda matam chana lengang na inquiry chathagadaba adu tawhodabana hozik fawba nikdik lawba fibam amada lehaliba si yamna laibak thibani asiguba thawong asi atopa assembly constituency da thoktana balengang na singadabani Marak sida Hairokta thokiba thodok amada paumi amada khut thakibagi thodok aduga Congress Party asiga mari lenade Marak sida Congress Party ki guideline ama lagliba nimit kharani asida puthoktina COVID ki SOP na chingba ningthina ngaktuna mikal asi masak thokpa ama oina ba honari haina KS Devarratana makhataki aduna masi punamak se sarkar na matam chana violence thokringe da complaint lakbo khotpada matam chana yengjandana sarkar na action lawdabagi mami ma chaungna tari base अखोना पार्टी ने कन्ना निंदा तौरी अदुगा सरकार दा मसे मतम जाना एक्शन लहोगदबगे मरम करिनो आना सरकार दा कोई कांग्रेस पार्टी ना ngasi की प्रेस कॉन्फ्रेंस जी खुदांग दा हंजरीबने सोकलिबा नुमिदा दुदा सोये हाइबा मियोय अदुना कांग्रेस की महाक्ति बीजेपी की वाक तौबा नि हाइना कोई ताजै अदुगा महा कांग्रेस पार्टी की मी सिंगनी हाइबदुदा इंक्वायरी तौबा माली पुलिस सिंगना अदु कांग्रेस पार्टी की तरफ कोइना नैनबा मतम ददि थिजनबा मतम ददि कांग्रेस की कर्म कनदे अकोई वर्कर्स सिंह अमत नते अदुगा अकोई पार्टी की मेंबरशिप ओइबा मियोय सिंसु अदुबा थबो अदुदि यावकी हाइबगे प्रमाण लेते अकोई कुपना मदु थिजिनजरे